ꯐꯦꯟꯁꯦ ꯊꯥꯒꯠꯂꯦ ꯌꯥꯝ ꯏꯪꯉꯦꯕ ꯅꯣꯡꯒ ꯇꯥꯈꯤꯕꯒꯤ ꯑꯍꯤꯡꯗ ꯅꯨꯡꯁꯥꯒ ꯑꯝꯇ ꯊꯣꯛꯇꯦꯗ ꯏꯃꯝ ꯃꯝꯃꯒ ꯂꯩ ꯆꯥꯁꯦ ꯁꯪꯒꯣꯝꯗꯣ ꯁꯨꯃꯥꯏꯅ ꯃꯐꯣꯟ ꯃꯇꯨꯝ ꯀꯥꯁꯟꯕꯤꯗꯣ ꯑꯗꯨ ꯇꯧꯔꯝꯃꯦ ꯍꯥꯎꯔꯔꯣꯏꯅ ꯈꯜꯂꯦꯅ ꯆꯥꯁꯦ ꯁꯤꯗ ꯍꯣꯔꯦꯟ ꯍꯩꯕꯗ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯆꯟꯕꯗꯣ ꯑꯗꯨ ꯇꯧ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯟꯁꯦ ꯐ꯭ꯔꯦꯁ ꯇꯨ ꯒꯣꯒꯤ ꯇꯟꯁꯤꯅ ꯑꯥꯏꯁ ꯈꯔ ꯀꯥꯁꯜꯂꯝꯃꯦꯕ ꯆꯤꯁꯀ ꯇꯧꯔꯒ ꯌꯦꯔꯨꯝ ꯑꯃꯒ ꯍꯥꯞꯄꯒ ꯆꯥꯁꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯆꯞꯄꯒꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯥꯏꯁꯇꯣ ꯑꯥꯏꯁ ꯃꯌꯥꯝ ꯀꯥꯔꯝꯖꯥꯠꯅꯤ ꯑꯗꯨꯒ ꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯤꯡꯉꯝꯕꯅꯦ ꯑꯩꯁꯦ ꯀꯨꯏꯔꯦ ꯑꯜꯃꯟꯁꯦ ꯆꯥꯗꯕ ꯈꯛꯇ ꯆꯥꯒꯦꯅ ꯅꯤꯡꯁꯤꯡꯉꯛꯄꯁꯤꯗꯅꯦ ꯌꯦꯔꯨꯝꯁꯤ ꯂꯩꯔꯦ ꯁꯤ ꯁꯥꯔꯛꯄꯩꯁꯤꯗ ꯍꯥꯞꯁꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯇꯟꯗꯨꯒꯤ ꯃꯊꯛꯇꯨꯗ ꯆꯤꯁ ꯈꯔ ꯁꯦꯠꯇꯠꯂꯒ ꯍꯥꯞꯄꯦꯅ ꯑꯗꯨꯒ ꯁꯤ ꯌꯦꯔꯨꯝꯁꯦ ꯍꯥꯞꯄꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯒꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯃꯣꯔꯣꯛꯀꯤ ꯃꯀꯨꯞꯀꯨꯝꯕ ꯍꯥꯎꯕꯅꯦ ꯑꯗꯨꯁꯨ ꯑꯗꯒꯤ ꯊꯨꯝ ꯈꯤꯇꯪꯒ ꯑꯩ ꯕꯇꯔ ꯑꯣꯏꯅ ꯍꯥꯞꯄꯦ ꯊꯨꯝ ꯍꯥꯞꯇ꯭ꯔꯦ ꯆꯤꯁꯇꯁꯨ ꯈꯔ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯎꯕꯅꯤꯅꯅꯦ ꯆꯥꯁꯨ ꯍꯩꯔꯦ ꯑꯗꯩ ꯃꯨꯜꯂꯦ ꯁꯤꯁꯨ ꯍꯥꯞꯊꯔꯒꯦ ꯍꯥꯞꯊꯔꯦ ꯍꯥꯎꯔꯅꯤ ꯆꯤꯁꯀꯁꯦ ꯃꯦꯜꯠꯀ ꯇꯧꯔꯤꯁꯨ ꯁ꯭ꯋꯥꯏꯗ ꯃꯩꯐꯨꯁꯨ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯍꯥꯎꯔꯅꯤ ꯍꯧꯖꯤꯛ ꯑꯩ ꯏꯔꯨ ꯂꯨꯊꯣꯛꯑꯦ ꯁꯤꯒꯤ ꯁꯥꯋꯔ ꯑꯩ ꯇꯧꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯏꯁꯦ ꯀꯣꯟꯅ ꯇꯥꯏꯌꯦꯕꯀꯣ ꯀꯩꯒꯤꯅꯣꯗꯤ ꯑꯩꯁꯦ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟ ꯇꯥꯏꯞꯅꯤꯅ ꯍꯥꯟꯅ ꯏꯔꯨꯕ ꯈꯣꯠꯄꯒꯤ ꯁꯤꯁꯦ ꯇꯥꯈꯤ ꯇꯥꯔꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯀꯥꯟ ꯊꯣꯛꯂꯛꯄꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯅꯕꯒꯤ ꯃꯔꯛꯁꯤꯐꯥꯎꯗꯤ ꯃꯥꯏꯁꯦ ꯌꯥꯝ ꯀꯪꯉꯒ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯣꯟꯅ ꯑꯗꯨꯝ ꯇꯥꯒꯜꯂꯦ ꯑꯅꯝꯕꯅ ꯑꯗꯨ ꯍꯥꯏꯗꯤ ꯁꯦꯝꯄꯨ ꯇꯧ ꯇꯥꯗꯦꯕꯀꯣ ꯑꯗꯣ ꯐꯦꯁ ꯋꯥꯁꯁꯦ ꯁꯤ ꯁꯤꯖꯤꯟꯅꯁꯤ ꯍꯅꯤ ꯃꯂꯥꯏꯁꯤ ꯐꯦꯁ ꯋꯥꯁꯁꯦ ꯃꯃꯥ ꯑꯥꯔꯠꯀꯤ ꯐꯦꯁ ꯋꯥꯁꯅꯤ ꯃꯃꯥ ꯑꯥꯔꯠꯀꯤ ꯄ꯭ꯔꯣꯗꯛꯠꯁꯤꯡꯁꯦ ꯃꯦꯠ ꯁꯦꯐꯁꯨ ꯑꯣꯏꯔꯦ ꯗꯔꯃꯥꯇꯣꯂꯣꯖꯤꯀꯦꯂꯤ ꯇꯦꯁꯇꯦꯗꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯣꯜ ꯁ꯭ꯀꯤꯟ ꯇꯥꯏꯞꯇꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯤꯗꯤ ꯑꯣꯜ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯁꯨ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟ ꯇꯥꯏꯞꯇꯗꯤ ꯌꯥꯝꯅ ꯕ꯭ꯂꯦꯁড ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯍꯅꯤꯁꯨ ꯌꯥꯎꯔꯦ ꯃꯂꯥꯏꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯏꯁꯦ ꯇꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯪꯉꯒ ꯂꯩꯕꯒꯤ ꯊꯕꯛꯁꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯀꯟꯅ ꯇꯧꯍꯟꯗꯦ ꯍꯟꯊꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯔꯤꯁꯤꯡ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯦꯠ ꯇꯧꯍꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯐꯦꯁ ꯋꯥꯁꯀꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯀꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯔꯛꯀꯦꯅ ꯑꯩꯅ ꯀꯣꯟꯅ ꯎꯠꯄ ꯈꯛꯇꯪꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯃꯥ ꯑꯥꯔꯠꯀꯤ ꯄ꯭ꯔꯣꯗꯛꯠꯁꯤꯡꯁꯦ ꯀꯥꯏꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯍꯜꯂꯝꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯗ ꯈꯛꯇꯪ ꯅꯠꯇꯅ ꯑꯣꯐꯂꯥꯏꯟꯗꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯌꯥꯝ ꯑꯣꯏꯔꯕꯅꯤ ꯑꯅꯛꯄ ꯁ꯭ꯇꯣꯔꯗ ꯀꯩꯗ ꯀꯣꯁꯃꯦꯇꯤꯛ ꯌꯥꯎꯕꯗ ꯂꯣꯏꯅꯃꯛ ꯐꯪꯉꯕꯅꯤ ꯃꯃꯥ ꯑꯥꯔꯠꯀꯤ ꯄ꯭ꯔꯣꯗꯛꯠꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥ ꯑꯥꯔꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯣꯗꯛꯠꯁꯦ ꯂꯤꯡꯛꯇꯣ ꯃꯈꯥꯗ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇꯁꯨ ꯄꯤꯔꯝꯒꯦ ꯑꯗꯨꯒ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯀꯥꯏꯗꯒꯤ ꯐꯪꯕ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅꯃꯛ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯄꯟ ꯀꯣꯠ ꯗꯤꯁꯀꯥꯎꯟꯠ ꯂꯩꯕꯁꯦ ꯁꯤꯒꯤꯁꯤꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯍꯜꯂꯝꯒꯦ DB2023 ꯍꯥꯏ 20% ꯑꯣꯐ ꯐꯪꯒꯗꯣꯏꯅꯦ ꯑꯗꯨꯅ ꯀꯥꯏꯗꯒꯤ ꯂꯩꯕꯗ ꯃꯃꯥ ꯑꯥꯔꯠꯀꯤ ꯑꯦꯞꯇꯒꯤꯒ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤꯒ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯐꯪꯒꯗꯣꯏꯅꯤꯀꯣ ꯌꯨꯁ ꯇꯧꯔꯁꯤꯁꯦ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯁꯣꯠꯍꯜꯂꯁꯤ ꯃꯃꯥ ꯑꯥꯔꯠꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯥꯟꯅꯦ ꯁꯤ ꯈꯔ ꯂꯧꯔꯁꯤ ꯑꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯤꯒꯤ ꯍꯦꯔꯣ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯦ ꯃꯂꯥꯏꯒ ꯍꯅꯤꯒꯅꯦ ꯃꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯜꯛ ꯀ꯭ꯔꯤꯝ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯗꯤꯞꯂꯤ ꯃꯣꯏꯆꯔꯥꯏꯖ ꯇꯧꯕꯗꯣ ꯁ꯭ꯀꯤꯟꯗ ꯑꯗꯨ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯍꯅꯤꯁꯤꯗꯤ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯣꯔꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯑꯣꯏꯗꯅꯀꯣ ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯌꯥꯎꯔꯤꯁꯦ ꯀꯣꯀꯣꯅꯠ ꯑꯣꯏꯜꯒ ꯚꯤꯇꯥꯃꯤꯟ ꯏꯒ ꯌꯥꯎꯔꯦ ꯀꯣꯀꯣꯅꯠ ꯑꯣꯏꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯍꯟꯕꯅꯤ ꯑꯗꯨꯒ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯣꯔꯤ ꯑꯦꯟꯇꯤ ꯐꯪꯒꯦꯜ ꯑꯗꯒꯤ ꯑꯦꯟꯇꯤ ꯚꯥꯏꯔꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁꯤꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯚꯤꯇꯥꯃꯤꯟ ꯏꯁꯤꯗꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯁꯣꯐꯠ ꯑꯣꯏꯍꯟꯅꯕ ꯑꯗꯨꯒ ꯗꯤꯞꯂꯤ ꯍꯥꯏꯗ꯭ꯔꯦꯠꯁꯨ ꯇꯧꯍꯟꯒꯗꯣꯏꯅꯤ ꯑꯗꯨꯒ ꯁ꯭ꯀꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯁꯨ ꯗꯦꯃꯦꯖ ꯇꯧꯕꯗꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯍꯟꯒꯗꯣꯏꯅꯤꯀꯣ ꯃꯥꯅ ꯃꯥꯏ ꯇꯥꯕ ꯂꯣꯏꯕꯁꯦ ꯐꯖꯅ ꯅꯔꯤꯁꯁꯨ ꯇꯧꯔꯦ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯁꯣꯐꯠ ꯑꯦꯟ ꯁꯄꯜ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯒ꯭ꯂꯣꯁꯨ ꯑꯣꯏꯕꯅꯤ ꯃꯥꯏꯁꯦ ꯑꯩꯅ ꯐꯅꯌꯥꯝ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯇꯥꯔꯒꯗꯤꯅꯦ ꯁꯤ ꯂꯣꯏꯕ ꯃꯇꯨꯡꯒꯤ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯍꯥꯏꯗꯤ ꯃꯥꯏꯁꯦ ꯀꯪꯈ꯭ꯔꯐꯥꯎꯗ ꯗ꯭ꯔꯥꯏ ꯑꯣꯏꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯁꯤꯒꯤ ꯍꯅꯤꯁꯤꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯃꯂꯥꯏꯁꯨ ꯌꯥꯎꯔꯕꯅꯤꯅ
Sigi face wash sigi description box ta ai link piramge adudagi adum changa kanduda laibasu adum yani hojik samje mathandana sumaina kangjabse ngamoidongna na akhoi kaino khara toksanse hit season ase heat protection spray se hana season ase b blunt kini se hot shot cham kana ghar zani sugum ba season abase nungsa ke dang kha thopla ameba ba ado hojik se mai la ingai se sat sat kang hal hokra ding atang la raga mai mut khradin ne nung thin gi matam se mai so do mut le aduga lakpodi la ebo ko mai pu ba to numidang gi di chawra ko pung se leiba gi haipe khange ba aduna sat sat dry to hora se pura kang dringa gi marak se sta sigi keno se mut taisan se serum se ai gi se strix gi ne lunch kaino oina tore pulao gi type ta sumaina sangaman khara hape dana aduga gi ga toroga ngauraga sumaina thongjal ngarang hinjang ge kaidu myam lari ai adu oina ti chaning draba aduga sisna nga sai gi breakfast gi do ai tang khai am dang set lago oina cha ba ngam drab gi je ki tang hap je gi je kaino ni aina halwa hobudo adaiduda ne anambana loiselami's saabade koide kya sade tangumba kaigumba sema kanduda di am chaba hapa haita sigisina sitake mushroom dune mapaka ma ena haptokpa sidadi fresh to phangiba singaktang melt tawgesano broccoli si aina dum khangaban se kitang overcook oirani gajar gumba aduga sigumba si dem khap phaiba sigisina black pepper do na aina sabut ki keno do masala mixture do adumba packet macham lerpa ani ga hapane crush tora kan do saabla yaali hauti hautamni he manam de nungsiba ko gi manam jam nungsire sigi lai jingja thajana ba tors haidi kaino ne ba kuina swain sum thamningdre mixing dra sina ba si lai jingja thajala se ai ising je hape ene nga sa mayam di yenghan ba du da ne ising je thanne yarum de ba ka adu da urai ne adu ai gi di sigi masana thaga do se routine hormone je laita banina organic asida ai gi honey lai ri asise kitang kano ma da haido ga na dip tawra kan do da tharasi hoga yengasi ti sai phajana mai kai khuding da gi chikhrabani half to ngasai gi tan do amuk salaga chai ne ba ko sigi sina changa ngum ma thakning ko light ba green tea thakning bani green tea laite adu na ta ba green tea amana ka chakra yengala ke ko silai sise yam phazabane cover ga di sigi se ai ge ngarangi plate to ugi adugi plate ki dai du da kaino to bane sise gift hamper du da york bane ba ko green tea ne ama ani ahum mari mama taruk ne ba ko sige triangle ori ba sing se sige sine ba adoina na hamuk ama try tore mango seeds kaina hai ba ma to mango black tea se sise try tore ba khu hau ta ma ai ja koi gi dup thak pa gi dup ki manam do adu mai na taro nam me ba abi si sa ai try to tal la ba
ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯎꯔꯤꯅꯦꯕ ꯇꯤ ꯕꯦꯒ ꯑꯣꯏꯅ ꯌꯥꯎꯋꯦꯕꯀꯣ ꯅꯤꯄꯥꯟꯒꯨꯝꯕ ꯌꯥꯎꯋꯦ ꯌꯥꯝ ꯄꯣꯁꯇꯤ ꯇꯥꯕꯅꯦ ꯁꯤꯁꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤꯌꯦ ꯀꯤꯗꯅ ꯑꯁꯤꯁꯦ ꯍꯥꯎꯃꯟꯗꯕꯗꯨꯗꯅꯦ ꯑꯩꯁꯤ ꯆꯥꯁꯦ ꯊꯛꯇꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯦ ꯂꯩ ꯊꯥꯔꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯃꯥꯏ ꯆꯤꯊꯔꯛꯄ ꯏꯁꯤꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯇꯥꯖꯔꯁꯅꯨ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯀꯥꯞꯁꯟꯕꯁꯦ ꯎꯔꯗꯤꯅꯦ ꯇꯥꯃꯣꯗꯤ ꯇꯧꯕꯤꯅꯨ ꯍꯥꯏꯔꯛꯀꯅꯤ ꯍꯪꯒꯥꯝꯁꯦ ꯈꯔ ꯃꯟꯊꯣꯛꯑꯦ ꯁꯤ ꯈꯔ ꯑꯗꯨꯝ ꯊꯝꯃꯗꯣꯏꯅꯤ ꯁꯤꯒꯤꯁꯤꯅ ꯆꯝꯊꯣꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯕꯗꯀꯣ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯆꯥꯅꯅꯕ ꯁꯤꯁꯤꯅ ꯃꯄꯥꯟꯒꯁꯦ ꯀꯥꯔꯒ ꯂꯩꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯝꯁꯤꯃꯗꯤ ꯀꯩꯝ ꯁꯤꯖꯤꯟꯅ ꯌꯥꯔꯔꯣꯏ ꯃꯄꯥꯟꯁꯦ ꯌꯥꯎꯕꯩ ꯈꯔ ꯊꯝꯕꯩ ꯋꯥꯅꯤ ꯁꯤꯁꯤꯅ ꯊꯥꯎ ꯉꯧꯔꯒ ꯈꯤꯇꯪ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯊꯥꯎ ꯉꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯄ ꯊꯣꯡꯕꯗꯣ ꯕꯣꯔꯤ ꯍꯥꯞꯄꯒ ꯁꯤ ꯈꯤꯇꯪꯒ ꯉꯧꯒꯦ ꯃꯦꯊꯤ ꯃꯅꯥꯁꯦ ꯌꯥꯝꯅ ꯍꯥꯞꯄꯗꯤ ꯍꯥꯎꯔꯣꯏꯕ ꯏꯟꯖꯥꯡꯁꯦ ꯊꯣꯡꯕ ꯍꯧꯔꯦ ꯖꯔ ꯖꯔ ꯃꯝꯓꯜꯂꯛꯏꯌꯦ ꯂꯥꯏ ꯙꯨꯞ ꯑꯝꯇꯪ ꯊꯥꯗꯣꯡꯈꯤꯒꯦ ꯁꯤ ꯃꯩꯁꯦ ꯀꯩꯅꯣ ꯇꯧꯍꯜꯂꯝꯃꯒ ꯃꯩ ꯄꯤꯛꯊꯔꯒ ꯃꯊꯛꯇ ꯑꯣꯝꯃꯒꯅꯦ ꯃꯍꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯍꯤꯁꯦ ꯊꯣꯛꯍꯜꯂꯤꯉꯩꯗꯅꯦ ꯂꯥꯏ ꯙꯨꯞ ꯊꯥꯈ꯭ꯔꯦ ꯒꯝꯂꯥꯁꯦ ꯇꯨꯜꯁꯤꯒ ꯍꯥꯞꯄꯒ ꯊꯝꯅꯤꯡꯉꯛꯇ꯭ꯔꯣ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦ ꯃꯣꯔꯣꯛ ꯃꯄꯨꯝꯁꯦ ꯄꯤꯛꯇꯛꯄ 2 ꯍꯥꯞꯄꯅꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯁꯦꯅ ꯍꯤꯟꯖꯥꯡ ꯃꯨꯟꯖꯜꯂꯛꯑꯝꯗꯥꯏꯒꯤꯗꯨꯗꯅꯦ ꯀꯩꯅꯣ ꯇꯧꯔꯁꯦꯅ ꯂꯧꯊꯣꯛꯑꯒ ꯅꯩꯔꯒ ꯍꯥꯞꯁꯦꯅ ꯕꯣꯔꯤꯁꯦ ꯍꯥꯞꯆꯟꯈ꯭ꯔꯁꯤ ꯉꯥꯛꯇꯪ ꯐꯨꯠꯂꯁꯤꯀꯣ ꯐꯗꯤꯒꯣꯝꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯤꯟꯖꯥꯡ ꯃꯨꯟꯖꯜꯂꯛꯑꯦ